ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯆꯐꯣꯡꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯗꯪ ꯃꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯝꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯇꯥꯍꯩ ꯎꯍꯩꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯗ ꯑꯔꯥꯟꯕ ꯂꯤꯆꯠ ꯆꯠꯂꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯑꯣꯏꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯁꯥꯒꯤ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯑꯄꯣꯛꯄ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯁꯥꯟꯕ ꯀꯥ ꯑꯃꯗ ꯂꯩꯔꯛꯈꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯕꯨ ꯃꯕꯨꯡꯅ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UNOꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯤꯁꯤꯡ ꯑꯃꯁꯨꯡ ꯚꯤꯛꯇꯤꯝ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯕꯗꯒꯤ ꯃꯁꯥ ꯂꯨꯝꯂꯛꯇꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯇꯥꯛꯂꯒꯅꯤ ꯍꯥꯏꯔꯨꯕꯗ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯗꯨꯅ ꯐꯨꯕꯤ ꯆꯩꯕꯤꯈꯤ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯃꯃꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯍꯟꯕꯗꯒꯤ ꯍꯥꯏꯗꯣꯛꯇꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ UNOꯒꯤ ꯄ꯭ꯔꯁꯤꯗꯦꯟ M. ꯁꯣꯔꯣꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯁꯤꯒꯨꯝꯕ ꯇꯥꯕꯗ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯕꯨ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯒꯠꯇꯨꯅ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯨꯞ ꯑꯃꯗꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡ ꯌꯥꯎꯅ ꯄꯨꯂꯤꯁꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤ, ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯍꯟꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯆꯟ ꯀꯧꯋꯦ ꯁꯥꯒꯩꯅꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯗꯨꯅ ꯑꯍꯥꯟꯕꯗ ꯃꯥꯅ ꯏꯕꯥꯅꯤꯁꯦ ꯐꯝꯃꯤꯟꯅꯔꯝꯕꯅꯦ ꯐꯃꯨꯡꯗ ꯑꯩ ꯍꯥꯟꯅ ꯇꯧꯕꯤꯁꯦ ꯑꯗꯨꯒ ꯊꯕꯥꯛꯇꯒꯤ ꯍꯥꯟꯅ ꯄꯥꯏꯔꯛꯑꯦ꯫ ꯑꯗꯒꯤ ꯃꯥꯅ ꯑꯩꯒꯤ ꯏꯕꯨꯡ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯖꯣꯟꯁꯟ ꯑꯦꯂꯥꯁ ꯃꯅꯤꯁꯦ ꯑꯍꯥꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯅꯝ ꯍꯥꯗꯅ ꯇꯧꯈ꯭ꯔꯦ꯫ ꯑꯗꯒꯤꯗꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯔꯤ ꯊꯝꯃꯛꯄꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯛꯑꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔ ꯃꯇꯨꯡꯗ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯨꯝ ꯂꯩꯌꯨꯅ ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯩ ꯂꯩꯀꯥꯏ ꯃꯤ ꯇꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯩ ꯃꯥꯅ ꯑꯩꯈꯣꯏ ꯗꯗꯥꯁꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯩ ꯃꯥꯅ ꯍꯥꯏꯗꯣꯛꯑꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯈꯣꯠꯀꯅꯤ ꯑꯁ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯁꯤ ꯃꯤ ꯇꯧꯅꯗꯕ ꯊꯕꯛ ꯅꯠꯇꯦ ꯈꯣꯠꯇꯦꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯏꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯖꯦꯅꯤꯝꯁꯀꯤꯗ ꯑꯃꯨꯛ ꯂꯩꯕꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯑꯉꯥꯡꯗꯣ ꯊꯥ ꯁꯨꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯄꯨꯊꯈ꯭ꯔꯣ ꯑꯉꯥꯡꯁꯤ ꯌꯣꯛꯄꯗ ꯍꯤꯡꯉꯔꯣꯏ ꯈꯣꯠꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯕꯔꯥ ꯋꯥꯡꯈꯩꯒꯤꯗ ꯂꯩꯕꯗꯒꯤ ꯑꯉꯥꯡꯗꯣ ꯅꯨꯃꯤꯠ 9 ꯗꯦꯠ 7ꯗ ꯇꯥꯡ 13ꯗ ꯄꯣꯛꯄꯗꯨꯅ ꯂꯩꯈꯤꯗꯕꯗꯣ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗꯕꯗꯒꯤ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯗ ꯂꯪꯊꯣꯛꯈꯤꯕꯗꯒꯤ ꯑꯉꯥꯡꯗꯣ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯝꯍꯥꯗꯝ ꯇꯧꯕꯗꯣ ꯑꯩꯅ ꯃꯩꯔꯥ ꯄꯥꯏꯕꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯛꯊꯣꯛꯅꯤꯀꯣꯅꯤ ꯍꯥꯏꯕ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠꯍꯨꯗ ꯗꯦꯒꯤ ꯊꯧꯔꯝ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯕ꯭ꯔꯥ? CPI ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯦꯠꯍꯨꯗ ꯗꯦ ꯑꯃꯗꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯅꯆꯤꯡꯕ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯒꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥ 19 ꯆꯪꯁꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯍꯟꯖꯤꯜꯍꯟꯅꯕ ꯂꯩꯉꯥꯛꯅ ꯈꯨꯗꯛꯇ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅ CPIꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯏꯔꯥꯕꯣꯠ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ R.K. ꯑꯃꯨꯁꯅꯥꯅ ꯍꯥꯏ ꯁ꯭ꯇꯦꯠꯍꯨꯗꯀꯤ ꯗꯤꯃꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯗꯤ ꯅꯍꯥ ꯄꯨꯝꯅꯃꯛ ꯏꯁꯥꯒꯤ ꯃꯤꯍꯨꯠ ꯏꯁꯥꯅ ꯈꯟꯖꯅꯅꯕꯒꯤ ꯊꯧꯔꯥꯡꯒꯤ ꯑꯙꯤꯀꯥꯔ ꯏꯁꯥꯅ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯗꯁꯠꯕꯤꯟꯗ ꯊꯥꯗꯈ꯭ꯔꯕ꯭ꯔꯥ? ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯗ ꯑꯁꯥ ꯋꯥꯀꯔ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯔꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯊꯧꯅꯥ ꯂꯩꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯌꯣꯛꯅꯗꯨꯅ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯦꯀ꯭ꯔꯤꯗꯤꯇꯦꯗ ꯁꯣꯁꯤꯌꯦꯜ ꯍꯦꯜꯊ ꯑꯦꯛꯇꯤꯚꯤꯁꯠ ꯑꯁꯥ ꯋꯥꯀꯔ ꯌꯨꯅꯤꯌꯟꯅ ꯊꯥ ꯑꯁꯤꯒꯤ 16ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝꯗ ꯑꯁꯥ ꯋꯥꯀꯔ ꯑꯃꯠꯇꯅ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯑꯃꯁꯨꯡ ꯍꯌꯦꯡꯗꯒꯤ ꯋꯥꯀꯔꯁꯤꯡꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯅ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯂꯕꯁꯨ ꯃꯔꯤ ꯃꯈꯣꯡ ꯈꯪꯗ꯭ꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯩ ꯄꯨꯂꯤꯁ꯫ ꯅꯕꯦꯝꯕꯔ 14, 2024ꯒꯤ ꯑꯌꯨꯛꯇ ꯂꯩꯃꯈꯣꯡꯒꯤ 58 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯒꯤ ꯀꯦꯝꯞꯇ ꯊꯕꯛ ꯁꯨꯔꯤꯕ MS ꯕꯤꯅꯣꯗ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯅ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ MN01N7723
तोंगदुना संख्रबा मतुंग नुंथिलगी पुंग अमगा मिनिट कुनरोम तारकपदा नेपाली अमगा केम मनुंगदा वारी सानरमलबा मतुंगदगी मफम खंगदना लेरकपदगी महाकी मराव नुपाना हाई कोर्ट ऑफ मणिपुर दा फाइल तौरखिबा क्रिमिनल रिट्स पिटिशन 20/2024 गी वायरल चथरक्तुना कोर्टना सेमखिबा कमिटीना रिपोर्ट पिखटलखरे। पिटिशन असी कोर्टना डिसेंबर 18 ꯏꯪ 2023 दा लौखत्तुना खनरगा मखाताबा वायल पांथोकनाबगी मतम ngasi लेपखिबगी मतुंग इना कोर्टना लौखत्खिबनी। कोर्टना मैटर असी लौखलपदा सेमखिबा कमिटीगी माइकैदगी माकी खोंगोल लीबगी चथरखिबा थबकसिंगी रिपोर्ट अमा थौदोक असिगी मतांगदा लौखत्पा केस की आयोन पिखलकी अदुम ओइनमक ngasi निमित 59 सुरबा फावबदा माकी चपचाबा लंगला लंजिन खंगबा ngamdri। इंक्वायरी कमिटीना पिखलकपा रिपोर्ट येंगलबा मतुंगदा कोर्टना मखाताना खोंगोल लीबगी थबक चथखिननबा पाउताक पिखिबगा लोनना मखाताबा वायल मथंग थागी 10 दा चथननबा लेपखि। अदुम ओइनमक नवेंबर 28 ꯏꯪ 2023 दा गमनो सपरमैना PS ना थौदो असिगी मतांगदा केस अमा लौखत्पगा लोनना कोर्टा लौखलकपा स्टेटस रिपोर्ट अमदा पुलिस की माइकैदगी लाइसरम कमल बाबूबू कुकी मिलिटेंट सिंगनी सिंगनबा सिंगना किडनैप तौरंबा याय हाइबगी अकनबा सिंगनबा लೈ हाइना फोंदोकरे हाइरी। केस असी अहानबदा लैमखोंग PS की SIR रॉबर्ट चोंगलोय अमसुंग सपरमैनागी SDPO ना इन्वेस्टिगेशन ऑफिसर सिंग ओइदुना थिजिनबा हौरकलबा मतुंग केस असी मरुओइबा येंगलदुना SDPO ना इन्वेस्टिगेशन ऑफिसर ओइरे हाइरी। अमरोंदा थासिगी 13 कांगपोक्पीगी ड्यूटी कमिश्नर ना कोर्टा पिखलखिबा रिपोर्ट अमदा लाइसरम कमल बाबूबू मफम खंगनखिदबा थौदो असिगी मतांगदा पुलिसना लौखत्खिबा केस असी सेंट्रल ब्यूरो ऑफ इन्वेस्टिगेशन CBI दा खुसिननबगी थबकसिंग लौखत्ले हाइना सुमहागना मखा ताखि। कैनौ थोंखा पुयामई थाखिबगी सही 19 सुबा मपोकुमन पांथोखरे। इंटरनेशनल ऑब्जर्वेशन कमिटी ऑन पुयामई थाबा इको कंगलेपाक अमदी लाइनिंग इनात कनबा कैनौ अमसुंग अपुनबा मैरा पाइबी कैनौ न सिंदुना कैनौ थोंखागी लम अहिंगबा लंपाकता पुयामई थाखिबगी सही 243 सुखिबगी निंगसिंग थौरम पांथोखरे। थौरम असिदा कंगला उल्ट्रामांगदा मणिपुर की पुयासी मई थाबदा कन्ननबा होनबदा थवाइना पंथा ओइख्रबा लायोइख्रबा इपा इपुसिंबु निंगसिंदुना हैकलेकत तमलबा मतुंगदा कंगला हैक्रू मखोंगदा पुयामी कोनगी थौरम पांथोखि। थौरम असिदा पुयामई थाखिबगी थौदोकसिंबु निंगसिंदुना मियामना पुन्ना मिकुप खरा वा ngang लेपलगा अवाबा फोंदोखिबगा लोनना सैसक्पा उतम मयांग लंबम अमदी सरangtem थरोंगानबी लैमगी कांगबुना पुयामई थाबदा सैथाबा इसेसिंग सक्तुना थौरम से पांथोखि। पाउसिंग असि पिजखिबगा लोनना हौजिकी ओइनादि मतंग असिदा तोंगानबा चेफोंसिंदगी लौथोकचबा मरुओइबा पाउ पिजबा लोइजरे। ताबिनिबा खुदिमंगना नासोम लेरांग चैनल असिबु फॉलो अमति सब्सक्राइब तौबिदुना शेयर तौबिदुना चैनल असिबु सपोर्ट तौमिना सिलोनना बेल आइकॉन सु ऑन तौरगा थंबियु हाइदुना हाइजरी।